ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥꯗ ꯆꯤꯅꯤꯒꯤ ꯑꯋꯥꯠꯄ ꯂꯩꯇꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯑꯇꯣꯞꯄ ꯂꯝꯗ ꯆꯤꯅꯤ ꯊꯥꯗꯣꯛꯄ ꯂꯩꯉꯥꯛꯅ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔ 30 ꯐꯥꯎꯕ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ Ministry of Commerce and Industryꯒꯤ ꯃꯈꯥꯗ Directorate General of Foreign Tradeꯅ issue ꯇꯧꯈꯤꯕ order ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯗꯛꯇ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ raw white ꯑꯃꯗꯤ refined sugar export ꯇꯧꯕꯗ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯃꯥꯡꯗ ꯂꯩꯉꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯑꯀꯛꯅꯕ ꯆꯥꯡ ꯈꯛꯇꯗ ꯆꯤꯅꯤ export ꯇꯧꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯕꯅꯤ꯫ Order ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 18ꯒꯤ ꯃꯃꯥꯡꯗ loading ꯇꯧꯕ ꯍꯧꯈ꯭ꯔꯕ shipmentꯁꯤꯡ ꯑꯃꯗꯤ order ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯥꯡꯑꯣꯏꯅꯅ consignmentꯁꯤꯡ custom authorityꯗ ꯁꯤꯟꯅꯈ꯭ꯔꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ export ꯇꯧꯕꯗ ꯑꯊꯤꯡꯕ ꯂꯩꯔꯣꯏ꯫ ꯆꯤꯅꯤ export ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ food securityꯒꯤ ꯀꯥꯡꯂꯣꯟꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ request ꯃꯇꯨꯡ ꯏꯟꯅ ꯑꯌꯥꯕ ꯄꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯃꯃꯥꯡ ꯊꯥꯗ Indian Sugar and Bioenergy Manufacturing Associationꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔ 30ꯗ ꯂꯣꯏꯒꯗꯕ ꯆꯍꯤ ꯑꯁꯤꯒꯤ ꯁꯤꯖꯟ ꯑꯁꯤꯗ ꯆꯤꯅꯤ ꯃꯤꯂꯤꯌꯟ ꯇꯣꯟ 32 ꯔꯣꯝ ꯄꯨꯊꯣꯛꯂꯕ ꯌꯥꯏ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯃꯤꯂꯤꯌꯟ ꯇꯣꯟ 32.3 ꯔꯣꯝ ꯄꯨꯊꯣꯛꯂꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯝꯕ ꯑꯗꯨꯗꯒꯤ ꯍꯟꯊꯔꯛꯈꯤꯕꯅꯤ꯫ ꯆꯤꯅꯤ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡ ꯍꯟꯊꯔꯛꯄ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯑꯃꯗꯤ ꯃꯤꯗꯜ ꯏꯁꯀꯤ ꯂꯥꯟ ꯑꯁꯤꯒꯤ ꯈꯜꯂꯒ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯆꯤꯅꯤ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯗ ꯑꯊꯤꯡꯕ ꯊꯝꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯈꯤꯕꯅꯤ꯫